Manipur gi apunba saktam amagi damak thauna fana lepkiba Jalyarong Forup ki luchingba Athon Abonmai bu minung silaitana hatuk lambagi mayokta JAC against the brutal murder of Athon Abonmai na ngarang ahing nongyai dagi kaukiba Manipur pumbagi general strike hauzik lamdam asigi tongan ba CSO amadi mahairu luk kayana sogatuna akan mamuong nasathari General strike asina maram oiraga lalol itiki mayol lam oiriba Imphal gi khwairambal kaithel khuntak lansikhi Pharmacy khak natana thangal amasung pauna kaithel da leiba Dukal Singthong amata hangna khide Khwairambal gi ima kaithel ahum yauna temporary market unwai mukchikhi lamdam asigi tongan ba mafam sing da leiriba petrol pump sing general strike asina maram oiraga thonglona khi passenger amasung interstate transport service su punglep lepkhi adumakpu ana ayek essential service dharma karma ga mari leinaba thabak thoram amadi ana layengi lamda mathau toriba employees singi oinadi chathok chasin tawbada aduma ayaba piri General strike asina tongan behiram kayada chaitheng pirabasu lenga ki loisang ayambadadi thoidona akanba mamita khide haibiyai barupara paring dalaiba lenga ki maru oiba loisang singda employee ayambana office kanarakpagi mami chawna takhi Nakal Amaromda Athon Abonmai misiga mari lainana JAC na kaukhiba General strike asibu sawatladuna uripok apunba luf thangwaibangi women forum amadi tarung khulda leiba Grace colony gi yamnaba naha ahal kaya thoraktuna General strike asibu akanwa moongda sawatli loinana thangwaibalda General strike sawatpa kangbuga police ka ngaihak muknakhi tungda police ki ahenba kangbu laktuna miyam laksinaba honakhi adumokpu lambi thingbagi khongjangdi makhata chathakhi JAC na kauriba general strike asi Chingi district ama oiriba none dasu pangthokhibaga loinana atai districts tatu general strike asigi mamita khe Thobal district ki manung chanba Yaripok tulihal dasu lambi thingbagi khongjang chathakhe Yaripok tampha kaithel dasu platform phami singna general strike asibu sokatpaga loinana kaithel gi akoibada wakat mifam phawba chathakhe Look, my gay, I Kungsang Punamak, I support Manipur NSLM, NSLM, no Saura. She's very more, she's very Anna Alinato, Manipur the Monato Yabra. NSLM came no more to have at the big Alajica, you know. Can you get out the big Alanova? Abonmai city, hot Sinerba, putting Maxi, Tasena, Logi Matumina, hot Paserat PBU. Jingmi tamni se hingmina se have the match ayamba enrolled to the sound of the match kan torame adu the panel discussion matam the mabo kaurgama hai hiwa ma hakle ani hum so hayado magi point mana ekhoi si election matam da tam da di bollep kata kangbu na candidate kangbu na ima ipa ibel sing da lagra khurum raga egi da mak da vote pbo nungsina egi da mak da vote pbo hana niba ma adugi wahai asidadi adugi tofam thokdo du tawe adu khoi ching da bole pa kambu sidi adurom da chatabida ada ahan singbo bot pibio ni do srok da hebron da kar ga bot ni eba hebron da chalaga moina bot ni bni chalaga bot ni sikri haraga public seba togdo muhuta ada enensen IM kambu da hebron da laiba kambu dimapur da laiba kambu si Miyam sibo lar khurum raga ei bolep ke ei gida mak support to bi hana ma hai ki panel discussion na leibni aduna magi mana hai ki si fake hai bini asum badum hai bini ma si sida na mi ju kita mana ki wa na ka thom sat ni ai sati ko i chho na ngai ta nui kita chho pata ra ju nui kita problem man thol pata ra ju ai khoi mama mani ha tu chong thol nui kita ma ko kholam la ka ni wa tu lei ba tu si kita ma ta di ai khoi support ta ma su ya ya